ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ꯫ ꯑꯩꯅ ꯉꯁꯤ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯇꯅ ꯁꯝꯒꯁꯦ ꯂꯨꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯂꯒ ꯂꯩꯅꯤꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯀꯅꯥꯗ ꯂꯛꯅꯕꯅꯣ ꯌꯦꯡꯒꯦꯕ꯫ ꯏꯁꯦ ꯁꯨꯝ ꯀꯥꯗꯧꯔꯤꯕ ꯑꯩ꯫ ꯏꯕꯣꯇꯣꯟꯅ ꯍꯩꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯁꯝ ꯑꯐꯕ ꯑꯁꯤꯒ ꯃꯆꯤꯟ ꯑꯁꯤꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯇꯨꯝꯊꯣꯛꯂꯒ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ꯫ ꯊꯕꯥꯅ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯃꯈꯣꯏ ꯃꯄꯥ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ ꯃꯁꯤꯅ ꯁꯛꯐꯝ ꯑꯃ ꯀꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕ ꯑꯁꯤꯅ꯫ ꯏꯕꯣꯇꯣꯟꯅ ꯍꯩ ꯏꯄꯥꯒꯤ ꯇꯣꯔꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯏꯆꯥꯅ ꯁꯥꯎꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤꯅ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯂꯦ? ꯏꯆꯥꯅ ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯏꯆꯥꯒꯤ ꯁꯝ ꯑꯐꯕꯗꯨꯒ ꯃꯨꯔꯒ ꯂꯪꯂꯤꯕ ꯀꯨꯆꯨꯗꯨꯒ ꯁꯥꯎꯔꯤꯕꯅꯤ ꯁꯥꯗꯅ ꯏꯆꯥꯒꯤ ꯆꯤꯟ ꯑꯗꯨꯅꯒ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯇꯨꯝꯊꯣꯛꯂꯗꯨꯅ ꯆꯪꯂꯛꯄꯁꯤꯗꯤ ꯏꯄꯥꯗꯤ ꯉꯁꯥꯏꯅ ꯅꯣꯛꯅꯤꯡꯂꯕꯅꯤ ꯅꯣꯛꯄ ꯀꯤꯗꯅꯅꯦ ꯏꯄꯥ ꯅꯣꯛꯆꯗ꯭ꯔꯕꯅꯤꯀꯣ꯫ ꯇꯣꯔꯣ ꯃꯄꯥꯗ ꯁꯥꯎꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯍꯩ ꯇꯣꯔꯣ ꯀꯔꯤ ꯃꯤꯠ ꯌꯦꯡꯅꯣꯅꯦ ꯏꯄꯥ ꯀꯤꯅꯦꯍꯦ ꯑꯗꯨꯝꯅꯒ ꯌꯦꯡꯂꯛꯀꯅꯨ꯫ ꯅꯃꯤꯠ ꯑꯔꯥꯎꯕ ꯑꯗꯨꯅꯒ ꯏꯄꯥꯗ ꯆꯥꯗ ꯈꯨꯌꯦꯡꯂꯛꯄ ꯑꯗꯨꯗꯤ ꯃꯤꯠꯀꯤ ꯑꯉꯧꯕ ꯁꯔꯨꯛ ꯉꯥꯛꯇ ꯍꯦꯛ ꯎꯔꯦꯅꯦ꯫ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯛꯐꯝ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯊꯤꯡꯒꯣꯡ ꯑꯣꯗꯨꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯇꯣꯔꯣ ꯁꯥꯎꯅ ꯐ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏ꯫ ꯏꯅꯒ ꯏ ꯀꯥꯕꯅꯤ ꯈꯪꯕ꯭ꯔꯥ ꯄꯥꯕ ꯅꯪ ꯌꯥꯝ ꯍꯧꯔꯛꯈꯗꯅ ꯅꯁꯝꯁꯦ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯒꯦꯕ ꯅꯪ꯫ ꯏꯕꯣꯇꯣꯟꯅ ꯍꯩ ꯏꯆꯥꯊꯣꯏꯕꯤ ꯏꯄꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯝꯁꯦ ꯐꯣꯏꯅꯨꯅꯦ ꯑꯌꯨ ꯏꯆꯥꯊꯣꯏꯕꯤ ꯊꯥꯗꯣꯛꯑꯝꯃꯤ ꯅꯪꯕꯣ꯫ ꯍꯩꯃꯃꯥ ꯅꯣꯛꯇꯨꯅ ꯂꯩꯅ ꯅꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦ ꯅꯪꯕꯣ꯫ ꯊꯕꯥ ꯅꯣꯛꯇꯨꯅ ꯍꯧꯈꯣꯗꯅ ꯌꯥꯝꯅ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯊꯕꯥ ꯆꯪꯁꯤꯟꯗꯨꯅ ꯇꯣꯔꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯁꯤꯁꯦ ꯅꯈꯨꯠꯇꯨ ꯊꯥꯗꯣꯛ ꯅꯪ ꯄꯥꯕꯗꯅꯦ ꯑꯗꯨꯝꯅ ꯇꯧꯅꯨꯁꯦ ꯐꯠꯇꯦ꯫ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯅ ꯅꯪ ꯄꯥꯕꯅ ꯂꯛꯅꯔꯤꯅꯦ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯇꯣꯔꯣ ꯀꯞꯉꯥꯡ ꯇꯧꯔꯒ ꯏꯃꯥ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯑꯇꯣꯝꯕꯤꯅ ꯃꯥ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯄꯗ ꯑꯩ ꯊꯦꯡꯅꯔꯦ ꯗꯥꯎ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯆꯩꯔꯛꯏꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯣ ꯑꯌꯨꯛꯕꯒꯤ ꯅꯨꯡꯗꯥꯡ ꯊꯦꯝꯌꯥꯗꯈꯩ ꯀꯞꯄꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯅ ꯆꯩꯔꯒ ꯅꯨꯡ ꯊꯥꯔꯛꯏꯅꯦ꯫ ꯏꯕꯣꯇꯣꯟꯅ ꯀꯔꯤ ꯏꯕꯦꯂꯩ ꯍꯥꯏꯕ? ꯅꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯆꯤꯟꯕꯥꯜꯗ ꯁꯪꯕ ꯃꯆꯨ ꯅꯔꯨꯝꯗ ꯇꯩꯍꯧꯕꯤ ꯃꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯇꯣꯔꯣꯗꯒ ꯅꯣꯛꯅꯔꯤꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯗꯤ ꯃꯤꯕꯨ ꯃꯥꯟꯗꯦ ꯅꯣꯡꯗꯣꯝꯗꯣ ꯃꯥꯜꯂꯤꯅꯦ ꯑꯗꯨꯒ ꯃꯤꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯏꯆꯥꯗ ꯇꯥꯏꯅꯔꯤꯕꯅꯤꯅꯦ ꯍꯥ꯫ ꯇꯣꯔꯣꯅ ꯑꯗꯨꯗꯤ ꯄꯥꯕꯅ ꯃꯤꯅ ꯁꯥꯎꯔꯤꯉꯩꯗ ꯑꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯇꯥꯏꯅꯕ ꯇꯥꯕ꯫ ꯍꯣꯏ ꯏꯆꯥꯅꯤꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯆꯥꯊꯣꯏꯕꯤ꯫ ꯊꯕꯥꯅ ꯌꯥꯔꯤꯁꯦ ꯕꯦꯝꯃꯥ ꯏꯃꯥꯒꯤ ꯇꯣꯔꯣ ꯁꯦ ꯏꯆꯥ ꯁꯥꯎꯔꯅꯨ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯒꯤꯅꯦ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯦ ꯆꯠꯄ ꯌꯥꯔꯔꯣꯏꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯏꯆꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯕꯅꯤꯅ ꯏꯆꯥꯒꯤ ꯀꯨꯆꯨ ꯑꯁꯤ ꯈꯨꯃꯨ ꯑꯃ ꯆꯥꯗ꯭ꯔꯦꯅꯦ ꯑꯗꯨꯅꯅꯤ ꯃꯤꯅ ꯏꯆꯥꯕꯨ ꯅꯣꯛꯅꯔꯤꯕꯁꯦ꯫ ꯇꯥꯔꯦꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯍꯦꯛ ꯏꯆꯥꯅ ꯏꯜꯂꯕ ꯏꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯉꯧꯅꯅꯕ ꯍꯤꯗꯥꯛ ꯁꯦꯝꯕꯤꯗꯣꯏꯅꯤ꯫ ꯑꯍꯣꯏ ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯔꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯉꯧꯅꯕ ꯍꯤꯗꯥꯛ ꯁꯣꯏꯗꯅ ꯁꯦꯝꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯍꯣꯏꯃꯤ ꯅꯪꯕꯨ ꯏꯃꯥꯅ ꯁꯦꯝꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯇꯣꯔꯣ ꯍꯔꯥꯎꯅ ꯏꯃꯥ ꯑꯩ ꯐꯖꯔꯅꯤꯀꯣ ꯑꯗꯨꯗꯤ? ꯐꯖꯔꯅꯤ ꯏꯆꯥ ꯁꯣꯏꯗꯅ ꯐꯖꯔꯅꯤ꯫ ꯇꯣꯔꯣ ꯃꯃꯥꯅ ꯐꯖꯔꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯕꯣꯇꯣꯟꯅ ꯑꯃꯨꯕ ꯃꯤꯅ ꯉꯧꯅꯤꯡꯕ ꯑꯊꯤꯕ ꯃꯤꯅ ꯐꯖꯅꯤꯡꯕꯁꯤꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯅꯠꯇ꯭ꯔ ꯃꯃꯥ? ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯂꯣꯏꯅ ꯈꯪꯉꯦꯕ ꯍꯥ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯣꯏꯅ ꯃꯨꯕꯁꯨ ꯑꯃꯠꯇ ꯅꯠꯇꯦ꯫ ꯏꯆꯥꯅ ꯊꯤꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯣ ꯂꯧꯔꯤꯕꯅꯤ ꯏꯕꯦꯟ ꯑꯗꯨꯅꯒ ꯃꯨꯕꯁꯤꯗꯤ ꯄꯨꯔꯥ ꯇꯤꯀꯤꯅꯤ꯫ ꯏꯆꯥ ꯑꯁꯤꯅꯕꯨ ꯈꯔ ꯃꯐꯔꯤ ꯂꯨꯈꯣꯏꯕꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤꯗ ꯅꯠꯇꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯨꯔꯒ ꯊꯤꯕꯗ꯫ ꯃꯇꯥꯡ ꯑꯁꯤꯗ
𝗧𝗵𝗵𝗧ꯍꯣꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯥꯐꯕꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯐꯕ 𝗧𝗵𝗵 ꯍꯣꯟꯗꯨꯅ ꯏꯃꯥ ꯕꯥꯕꯥ ꯑꯩꯈꯣꯏ ꯆꯦꯗꯣꯔꯣꯗꯤ ꯏꯕꯣꯇꯣꯟꯅ ꯀꯔꯤꯅꯣ ꯁꯥꯐꯕ ꯂꯥꯟ ꯂꯥꯛꯄꯗꯧꯅ ꯆꯦꯜꯂꯛꯂꯒ ꯅꯆꯦ ꯍꯪꯂꯤꯕꯗꯤ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯃꯤꯅ ꯈꯠꯅꯕꯒ ꯍꯧꯔꯛꯂꯕ꯭ꯔꯣ ꯅꯆꯦ ꯇꯥꯛꯂꯒ ꯃꯤ ꯐꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇꯦ ꯕꯥꯕꯥ ꯏꯆꯦꯗ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ ꯊꯕꯥꯅ ꯅꯆꯦꯗꯣ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ ꯆꯪꯉꯣ ꯆꯪꯉꯣ ꯁꯥꯐꯕ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯏꯆꯦ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ ꯏꯆꯦ ꯃꯤꯅ ꯁꯪꯒꯣꯝ ꯈꯔ ꯆꯥꯔꯗꯤ ꯃꯨꯔꯝꯕ ꯀꯨꯆꯨꯁꯦ ꯉꯧꯋꯤꯌꯦ ꯑꯗꯨꯒꯤ ꯏꯆꯦꯗ ꯍꯥꯏꯕꯤꯒꯦ ꯇꯧꯕꯅꯤ ꯁꯥꯐꯕ ꯅꯪꯒꯤ ꯋꯥꯗꯣ ꯏꯆꯦ ꯇꯥꯅꯤꯡꯗꯦ ꯅꯨꯡꯇꯤꯒꯤ ꯁꯪꯒꯣꯝ ꯊꯛꯂꯤꯕꯁꯤꯐꯥꯎ ꯁꯨꯡꯉꯧ ꯍꯦꯛ ꯉꯧꯔꯛꯇꯦ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯑꯩꯕꯨ ꯁꯨꯅꯨ ꯇꯩꯔꯗꯤ ꯉꯧꯋꯤ ꯍꯥꯏꯗꯅ ꯇꯩꯔꯨꯕꯒꯤ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯑꯩ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯏꯃꯥꯅ ꯍꯤꯗꯥꯛ ꯁꯦꯝꯕꯤꯔꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯅ ꯇꯩꯔꯅꯤ ꯑꯩꯁꯨ ꯃꯤꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯑꯗꯣ ꯁꯨꯅꯨ ꯇꯩꯔꯤꯀꯥꯟꯗꯗꯤ ꯏꯆꯦꯁꯨ ꯂꯥꯏꯉꯧꯗꯧꯅ ꯉꯧꯔꯣꯛ ꯉꯧꯔꯤꯗꯨꯅꯤ ꯀꯣꯟꯅꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯇꯣꯔꯣ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯤ ꯑꯗꯨꯕꯨ ꯀꯨꯆꯨ ꯉꯧꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯃꯨꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯃꯨꯗ꯭ꯔꯦ ꯀꯨꯂꯩ ꯀꯨꯆꯨꯗꯒꯤ ꯃꯥꯅ ꯈꯔꯗꯤ ꯂꯩꯁꯤꯟꯅ ꯃꯨꯔꯦ ꯃꯁꯝ ꯑꯗꯨꯁꯨ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯐꯪꯒꯠꯇꯨꯅ ꯂꯩ ꯈꯣꯏꯔꯤꯕ ꯃꯁꯝ ꯑꯗꯨꯁꯨ ꯇꯣꯔꯣ ꯃꯥꯒꯤ ꯁꯑꯣꯡ ꯁꯕꯥꯟꯒꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯨꯆꯨ ꯈꯔ ꯃꯨꯕꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯗꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯛꯍꯦꯟꯕ ꯄꯥꯈꯪ ꯋꯥꯡꯊꯣꯏ ꯑꯗꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯋꯥꯡꯊꯣꯏ ꯑꯩꯈꯣꯏ ꯈꯨꯜꯁꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯋꯥꯡꯊꯣꯏꯅ ꯑꯍꯣꯏ ꯚꯥꯏ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯐꯩ ꯑꯗꯣ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯃꯃꯤꯠ ꯂꯩꯀꯥꯏ ꯀꯨꯏ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯜꯂꯤ ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯟꯕꯗ ꯑꯩ ꯅꯣꯡꯃꯗꯤꯅꯦ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯇꯨꯁꯤꯟꯕꯗꯤ ꯌꯥꯃꯥꯡꯁꯦ ꯇꯦꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯊꯦꯝꯕꯨꯡꯅ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯊꯣꯡꯗꯨꯅꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯔꯥ ꯅꯠꯇꯦꯕ ꯃꯧ ꯐꯥꯎꯕ ꯉꯥꯎꯅꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯊꯥꯟ ꯆꯥꯗ꯭ꯔꯗꯤ ꯑꯗꯣ ꯀꯥꯟꯗꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯅꯤ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯈꯔ ꯆꯥꯕ꯭ꯔꯥ ꯌꯦꯡꯂꯨꯁꯤ ꯋꯥꯡꯊꯣꯏꯅ ꯍꯣꯏꯅꯦ ꯚꯥꯏ ꯑꯩꯁꯨ ꯈꯨꯜꯁꯤꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯪ ꯇꯞꯄꯤ ꯑꯃ ꯌꯦꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯦꯞꯄꯤꯌꯨ ꯌꯦꯞꯄꯤꯌꯨ ꯑꯗꯣ ꯑꯏꯪꯕꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯕꯤ ꯑꯃ ꯂꯩꯁꯤꯗꯤ ꯃꯤꯠꯌꯦꯡ ꯂꯥꯟꯕꯤꯔꯛꯀꯅꯨ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯍꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯏꯕꯥꯏꯅ ꯈꯨꯜ ꯂꯥꯟꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕ ꯑꯣꯏꯗꯨꯅ ꯂꯩꯕꯩ ꯑꯣꯏꯔꯦ ꯊꯦꯝꯕꯨꯡꯅ ꯀꯩꯗꯧꯔꯨꯅꯤ ꯈꯨꯜ ꯂꯥꯜꯂꯨꯗꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯂꯩꯔꯥꯡ ꯑꯃ ꯏꯅꯥꯛꯇ ꯁꯥꯠꯂꯕꯗꯣ ꯊꯦꯝꯕꯨꯡ ꯃꯉꯛ ꯑꯗꯨ ꯍꯥꯏꯔꯞ ꯏꯟꯗꯨꯅ ꯇꯨ ꯑꯁꯤꯒꯤ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯂꯤꯠꯂꯤꯁꯦ ꯐꯖꯗ꯭ꯔꯣ ꯃꯁꯝꯒꯁꯤ ꯅꯤꯡꯗꯨ ꯌꯩꯔꯒ ꯊꯕꯥ ꯊꯕꯥ ꯑꯗꯨꯝ ꯐꯖꯩꯕ ꯇꯁꯦꯡꯅ ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎ ꯑꯗꯨꯒ ꯊꯦꯝꯕꯨꯡꯅ ꯋꯥꯡꯊꯣꯏꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯌꯥꯔꯦ ꯑꯝꯇ ꯏꯪ ꯏꯪꯒ ꯂꯥꯎꯕꯤꯔꯅꯨ ꯑꯁꯤꯅꯤ ꯑꯏꯪꯕꯤ ꯍꯥꯏꯔꯤꯁꯦ ꯈꯨꯜ ꯑꯁꯤꯗ ꯁꯤ ꯈꯛꯇꯅꯤ ꯅꯪꯅ ꯃꯤꯠꯌꯦꯡ ꯀꯥꯔ ꯂꯥꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥꯃꯥꯡ ꯌꯥꯜꯂꯤꯕꯁꯤ ꯋꯥꯡꯊꯣꯏꯅ ꯑꯩꯗꯤ ꯄꯤꯛꯑꯂꯕꯅꯤ ꯈꯣꯏ ꯏꯕꯥꯏꯁꯦ ꯈꯔ ꯄꯤꯛꯏ ꯊꯦꯡꯒꯨ ꯃꯥꯜꯂꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯏꯕꯥꯏ ꯅꯪꯕꯣ ꯑꯩ ꯀꯩꯁꯨ ꯃꯤꯠꯌꯦꯡ ꯂꯥꯜꯂꯣꯏꯕ ꯋꯥꯡꯊꯣꯏꯒ ꯊꯦꯝꯕꯨꯡꯒ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯋꯥꯡꯊꯣꯏꯗ ꯉꯥꯎꯖꯕꯤ ꯂꯩꯁꯥꯕꯤ ꯈꯔ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯥꯖꯅ ꯍꯣ ꯇꯥ ꯊꯦꯝꯕꯨꯡ ꯁꯣꯝꯗ ꯑꯣꯏꯅ ꯐꯝꯁꯤ ꯂꯥꯛꯑꯣ ꯊꯦꯝꯕꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯄꯤꯛꯅ ꯋꯥꯡꯊꯣꯏ ꯈꯛꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯇꯨ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯑꯁꯤꯒꯤ ꯊꯥ ꯄꯥꯟꯈꯠꯂꯛꯄꯒꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯊꯥ ꯑꯄꯩꯕꯤ ꯃꯥꯟꯕꯤ ꯊꯥꯖ ꯑꯁꯤꯅ ꯀꯧꯔꯛꯀꯅꯤꯁꯦ ꯈꯪꯂꯕꯅꯤ ꯑꯩꯅꯒ ꯁꯛ ꯈꯔ ꯐꯖꯔꯨꯕꯁꯤꯗ ꯅꯠꯇ꯭ꯔꯣ ꯏꯆꯦꯅꯤꯕꯨꯡꯉꯣ ꯋꯥꯡꯊꯣꯏꯅ ꯇꯥꯔꯤꯕ ꯑꯩ ꯅꯥꯀꯣꯡ ꯏ ꯇꯥꯔꯤꯕ ꯊꯦꯝꯕꯨꯡꯒ ꯋꯥꯡꯊꯣꯏꯒꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯪꯉꯛꯇꯨꯅ ꯊꯦꯝꯕꯨꯡꯅ ꯀꯔꯤ ꯅꯈꯣꯏꯗꯤ ꯑꯩꯗꯤ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯧꯕꯩ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯑꯆꯥ ꯑꯊꯛ ꯑꯃꯠꯇꯁꯨ ꯎꯗꯦꯗ ꯑꯩꯕꯣ ꯂꯥꯏꯖꯅ ꯍꯧꯔꯛꯑꯗꯧꯅꯤ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯀꯩꯅꯣꯝ ꯇꯧꯕꯒ ꯆꯥꯕꯤ ꯊꯛꯄꯤꯅ ꯋꯥꯃꯥꯡ ꯍꯦꯛꯇ ꯌꯥꯟꯕꯁꯦ ꯊꯦꯝꯕꯨꯡꯅ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯁꯨꯝ ꯆꯥꯃꯤꯟꯅꯔꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯗꯅ ꯍꯥꯏꯗꯤ ꯀꯨꯏꯅ ꯐꯝꯃꯤꯟꯅꯕ ꯌꯥꯔꯦꯗꯅ ꯑꯗꯨ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯂꯥꯏꯖꯅ ꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯇꯥ ꯊꯦꯝꯕꯨꯡ ꯅꯍꯥꯟꯈꯩꯗꯤ ꯅꯆꯜ ꯑꯩꯈꯣꯏꯅꯗ ꯂꯩꯗꯨꯅ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯥ ꯊꯦꯝꯕꯨꯡꯅ ꯑꯣꯏꯅ ꯀꯩꯅꯣꯝꯃ ꯇꯧꯔꯣꯗꯅ
ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯤꯆꯦ ꯃꯐꯠ ꯈꯠꯆꯤꯜꯂꯦ ꯂꯥꯏꯖꯅ꯫ ꯊꯦꯝꯕꯨꯡꯅ ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯆꯥꯅꯤꯡꯕ ꯑꯃ ꯀꯣꯛ ꯍꯥꯏꯔꯨꯅꯤ ꯍꯦꯛꯇ ꯂꯩꯊꯔꯗꯧꯅꯤ ꯅꯕꯨꯡꯅ꯫ ꯑꯗꯣ ꯑꯩꯒꯤ ꯄꯩꯁꯥꯅꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯆꯦꯟꯁꯦ ꯃꯁꯛ ꯐꯖꯕ ꯈꯛ ꯅꯠꯇꯦ ꯏꯃꯣꯏꯅꯨ ꯂꯥꯕꯅꯤꯃꯤ꯫ ꯏꯃꯣꯏꯅꯨ ꯂꯥꯕ ꯅꯠꯇ꯭ꯔꯥ ꯏꯆꯦꯟ ꯏꯕꯨꯡꯉꯣ ꯅꯪꯗꯤ? ꯋꯥꯡꯊꯣꯏꯅ ꯏꯕꯥꯏ ꯅꯪ ꯃꯤꯇꯣꯞꯇꯩ ꯍꯦꯟꯗꯣꯛꯇꯅ ꯅꯁꯦꯟ ꯑꯩꯉꯣꯟꯗꯩ ꯐꯥꯎ ꯈꯦꯠꯄ ꯍꯧꯔꯕꯅꯦꯕꯀꯣ ꯅꯣꯡꯃꯗꯤꯅꯦ ꯑꯩꯅ ꯏꯕꯥꯏ ꯅꯪ ꯁꯣꯏꯗ꯭ꯔꯕꯅꯤꯗ ꯑꯗꯨꯕꯨꯗꯤ꯫ ꯊꯦꯝꯕꯨꯡ ꯋꯥꯡꯊꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯜꯁꯥ ꯅꯈꯣꯏꯁꯤ ꯅꯆꯤꯟ ꯌꯥꯝ ꯂꯧꯈ꯭ꯔꯦ ꯑꯩꯅ ꯏꯃꯣꯏꯅꯨ ꯂꯥꯕ ꯃꯁꯛ ꯇꯥꯛꯄꯤꯔꯤ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯅꯔꯣ ꯀꯣꯛ ꯍꯦꯛ ꯇꯨꯃꯤꯟ ꯂꯩꯅꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯂꯥꯏꯖꯅ ꯇꯥ ꯊꯦꯝꯕꯨꯡ ꯏꯃꯣꯏꯅꯨ ꯂꯥꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯁ ꯅꯣꯏꯁꯦ ꯁꯤꯡꯕ ꯌꯧꯗ꯭ꯔꯤꯅꯦ꯫ ꯍꯣꯏꯗ ꯁꯤꯡꯈꯤꯔꯣꯏ ꯁꯤꯡꯒꯗꯕ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯌꯧꯗ꯭ꯔꯤꯕ꯫ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯏꯃꯣꯏꯅꯨ ꯂꯥꯕ ꯍꯥꯏꯔꯤꯁꯦ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯇꯝꯕ ꯅꯨꯄꯥꯗꯨꯕꯨꯅꯤ ꯏꯃꯣꯏꯅꯨ ꯂꯥꯕ ꯍꯥꯏꯔꯤꯕꯁꯦ꯫ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯆꯜꯂꯩꯈꯣꯏ ꯁꯤꯡꯖꯨ ꯂꯩꯖꯔꯨꯔꯒꯦ ꯏꯃꯣꯏꯅꯨ ꯂꯥꯕꯅ ꯊꯧꯖꯥꯜꯕꯤꯔꯣꯗꯅ꯫ ꯋꯥꯡꯊꯣꯏꯅ ꯈꯨꯜ ꯑꯃꯠꯇꯗ ꯂꯩꯕꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯅꯩꯗ ꯅꯣꯏꯁꯦ ꯑꯩꯒꯤ ꯏꯕꯥꯏꯒ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯃꯥꯟꯅꯩꯌꯦꯕ꯫ ꯊꯥꯖꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡ ꯋꯥꯡꯊꯣꯏ? ꯍꯥꯏꯗꯦ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯗꯦ꯫ ꯋꯥꯡꯊꯣꯏ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎ ꯑꯗꯨꯗ ꯍꯨꯝꯂꯒ ꯀꯥꯏꯗ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ 𝗪𝗵𝗁 ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯑꯣ ꯁꯤꯗ ꯂꯩꯔꯦ꯫ ꯁꯦ ꯏꯃꯣꯏꯅꯨ ꯂꯥꯕ ꯑꯩꯅ ꯊꯧꯖꯥꯜꯕꯤꯔꯕꯅꯤ ꯁꯤꯅ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯂꯩꯔꯣ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯒꯦ꯫ ꯊꯦꯝꯕꯨꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯥꯏ ꯅꯊꯧꯗꯤ ꯂꯩꯇꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯎꯁꯤꯠꯇ꯭ꯔꯤ ꯈꯨꯗꯛꯇ ꯌꯥꯏꯕꯤꯂꯧ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯅ ꯑꯁ ꯌꯥꯔꯤꯁꯦ ꯑꯗꯨ ꯇꯥ ꯊꯦꯝꯕꯨꯡ ꯅꯣꯏꯒꯤ ꯏꯃꯣꯏꯅꯨ ꯂꯥꯕ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯏꯗ ꯂꯩꯈꯤꯗꯣꯏꯅꯣ? ꯃꯆꯥ ꯌꯥꯎꯔꯤꯌꯦ ꯃꯆꯥꯗ ꯑꯗꯨꯝ ꯍꯪꯖꯔꯣ ꯊꯦꯝꯕꯨꯡ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯑꯩꯗꯤ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯂꯦꯍꯦ꯫ ꯇꯥ ꯊꯦꯝꯕꯨꯡꯁꯤꯗꯤ ꯑꯗꯣ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯏꯕꯨꯡꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯊꯦꯝꯕꯨꯡꯗꯒꯤ ꯇꯥꯗꯅ ꯈꯗꯥꯡ ꯊꯥꯗꯕ ꯀꯟꯈ꯭ꯔꯕ ꯋꯥꯡꯊꯣꯏ ꯃꯥꯁꯨ ꯊꯧꯁꯥꯗ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯅꯨꯄꯤ ꯑꯃ ꯐꯪꯗ꯭ꯔꯤꯐꯥꯎ꯫ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯏꯕꯨꯡ ꯋꯥꯡꯊꯣꯏꯁꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯂꯤꯕꯣꯏꯔꯦ? ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯗ ꯁꯟꯁꯦꯟꯕ ꯑꯣꯏꯅ ꯂꯥꯛꯄꯒ ꯃꯥꯜꯂꯨꯔꯕ꯭ꯔꯥ ꯏꯆꯜ ꯁꯛꯍꯦꯟꯕꯤꯁꯤꯡ? ꯊꯥꯖꯅ ꯃꯥꯟꯗꯦꯗ ꯑꯗꯣ ꯏꯕꯨꯡ ꯋꯥꯡꯊꯣꯏꯅ ꯄꯥꯝꯂꯤꯁꯤꯕꯨ ꯀꯔꯝꯕꯅꯣ ꯖꯥꯅꯣ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯑꯇꯩ ꯂꯩꯍꯧꯗ꯭ꯔꯕꯣ? ꯐꯖꯅꯗꯤ ꯌꯥꯝꯃꯤ ꯑꯗꯣ ꯑꯄꯥꯝꯕꯗꯤ ꯑꯃꯠꯇ ꯎꯗꯦꯗ ꯑꯩꯕꯣ꯫ ꯅꯨꯖꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡ ꯋꯥꯡꯊꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯣ ꯑꯁꯨꯛ ꯌꯥꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯗ? ꯑꯩꯈꯣꯏꯁꯨ ꯄꯪꯊꯤꯗꯤ ꯊꯤꯗꯕꯅꯤꯗ ꯅꯠꯇ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ? ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯄꯨꯜꯂꯞ ꯅꯣꯛꯏ꯫ ꯋꯥꯡꯊꯣꯏꯅ ꯏꯆꯟꯁꯤꯡꯁꯨ ꯂꯣꯏꯅ ꯐꯖꯩꯗ ꯑꯗ ꯅꯕꯨꯡ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯃꯍꯨꯠꯇꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯟꯕꯤꯔ ꯑꯣꯛꯄꯤꯔ ꯍꯨꯏꯕꯤꯔ ꯀꯔꯤꯅꯣ ꯑꯃꯣꯝ ꯑꯣꯏꯕ ꯖꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯨꯔꯥꯟꯈ꯭ꯔꯒꯦ ꯑꯩ ꯍꯧꯗꯣꯛꯅꯕ ꯌꯥꯅꯕ꯫ ꯊꯥꯖꯅ ꯏꯕꯨꯡ ꯋꯥꯡꯊꯣꯏꯅ ꯉꯥꯡꯕꯁꯤꯃ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ꯫ ꯅꯕꯨꯡ ꯑꯩꯗꯤ ꯀꯩꯝ ꯈꯪꯖꯕ ꯍꯩꯖꯕ ꯅꯠꯆꯗꯦ ꯉꯛꯈꯥꯃꯤꯇꯪꯕꯤꯒꯨꯝꯕꯅꯤ ꯏꯆꯟꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯅꯣꯛꯅꯤꯡꯕꯅꯤ꯫ ꯀꯩꯅꯣ ꯏꯕꯨꯡꯁꯦ ꯃꯩꯊꯣꯡꯁꯦ ꯈꯪꯍꯧ ꯍꯣꯡꯈꯤꯗ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯑꯃꯠꯇ ꯎꯗꯕꯁꯤꯗ ꯑꯩꯁꯦ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯑꯩꯒꯤ ꯏꯆꯟꯁꯦ ꯅꯨꯄꯤ ꯐꯖꯕ ꯎꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯥꯎꯕꯅꯤ ꯀꯣꯛꯀꯤ ꯑꯅꯥꯕ ꯑꯃꯗꯤ ꯂꯩꯖꯕꯅꯤ ꯃꯁꯥꯒꯤ ꯌꯥꯝ ꯂꯨꯕ ꯂꯩꯅꯥꯕꯨꯗꯤ ꯅꯠꯇꯕ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯂꯥꯏꯖꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯏꯕꯨꯡ ꯋꯥꯡꯊꯣꯏꯁꯦ ꯃꯁꯛ ꯑꯁꯨꯛ ꯐꯖꯔꯒ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯔꯝꯕꯁꯦ ꯑꯩꯗꯤ ꯐꯥꯁꯤꯔ ꯍꯥꯏꯅ ꯈꯜꯂꯒ꯫ ꯋꯥꯡꯊꯣꯏ ꯃꯃꯤꯠꯀꯗꯨ ꯁꯪꯗꯣꯛꯂꯒ ꯀꯔꯤ ꯑꯩꯕꯨ ꯐꯥꯁꯤꯔ ꯈꯜꯂꯤꯕ? ꯍꯣꯏ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒꯦ ꯏꯃꯥꯒꯤ ꯏꯄꯥꯝ ꯂꯝꯗꯝꯒꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯥꯟꯕꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯐꯥꯒꯅꯤ ꯍꯥꯏꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯆꯠꯂꯦ ꯌꯦꯡꯅꯤꯡꯗꯦ ꯀꯞꯄꯤꯅꯦꯅ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯏꯆꯦꯟ ꯏꯕꯨꯡꯉꯣ ꯋꯥꯡꯊꯣꯏ ꯅꯪ ꯂꯤꯂꯥꯒ ꯑꯣꯏꯔꯗꯤꯅꯦ ꯁꯣꯏꯗꯅ ꯄꯥꯕꯣꯛ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯅꯤ ꯄꯨꯛꯃꯟꯗꯕꯩ꯫ ꯏꯕꯥꯏ ꯅꯆꯦꯟ ꯑꯩꯒꯤꯁꯦ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯍꯣꯏ ꯏꯕꯥꯏ ꯂꯩꯀꯥꯏ ꯂꯥꯂꯨꯝꯕꯣ꯫ ꯊꯥꯖ ꯅꯣꯛꯇꯨꯅ ꯇꯥ ꯊꯦꯝꯕꯨꯡ
ꯏꯕꯨꯡ ꯋꯥꯡꯊꯣꯏꯅ ꯑꯩꯈꯣꯏꯕꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯕꯨꯡ ꯋꯥꯡꯊꯣꯏꯁꯦ ꯐꯥꯎꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯣ ꯏꯇꯥꯁꯤꯡ? ꯋꯥꯡꯊꯣꯏꯅ ꯊꯥꯖ ꯊꯥꯖꯃꯥꯟꯕꯤ ꯅꯪꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯃꯥꯟꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯊꯥꯁꯤꯅꯤ ꯑꯗꯨꯁꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯌꯧꯗ꯭ꯔꯤꯕ ꯃꯇꯝꯒꯤ ꯊꯥ ꯃꯀꯣꯏ ꯐꯥꯗ꯭ꯔꯤꯕ ꯄꯩꯔꯤ ꯄꯩꯔꯤ ꯇꯧꯕꯗꯣ ꯊꯥꯖ ꯁꯥꯎꯔꯞꯅ ꯀꯔꯤ ꯑꯩꯕꯨ ꯊꯥ ꯑꯄꯩꯕ ꯃꯥꯜꯂꯦꯕ ꯏꯕꯨꯡ ꯋꯥꯡꯊꯣꯏꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯔꯣ? ꯅꯠꯇꯦ ꯏꯆꯟꯒꯤ ꯋꯥꯈꯜꯗꯣ ꯑꯁꯧꯒꯤ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯏꯕꯥꯏ ꯊꯦꯝꯕꯨꯡꯅ ꯍꯥꯏꯕꯅꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯣ ꯏꯕꯥꯏ? ꯋꯥꯡꯊꯣꯏ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪꯁꯦ ꯇꯥ ꯊꯦꯝꯕꯨꯡ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡ ꯋꯥꯡꯊꯣꯏꯅꯁꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯑꯗꯨꯅ ꯁꯤꯡꯖꯨꯁꯦ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯄꯤꯖꯔꯣꯏꯁꯤ ꯋꯥꯡꯊꯣꯏꯅ ꯆꯥꯕꯤꯔꯣꯏꯗ ꯑꯗꯣ ꯍꯣꯔꯦꯟ ꯃꯅꯤꯡꯊꯣꯡ ꯁꯪꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯂꯥꯏꯖꯥ ꯑꯁꯨꯝꯅ ꯋꯥꯆꯣꯏ ꯈꯔ ꯉꯥꯡꯅꯗꯨꯅ ꯁꯤꯡꯖꯨꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕꯗꯣ ꯋꯥꯡꯊꯣꯏꯒ ꯊꯦꯝꯕꯨꯡꯒ ꯑꯌꯤꯡꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯑꯌꯤꯡꯕꯤ ꯑꯩꯒꯤ ꯉꯥ ꯁꯔꯨꯛ ꯄꯤꯔꯣꯏꯗ꯭ꯔꯣ? ꯑꯌꯤꯡꯕꯤ ꯊꯦꯝꯕꯨꯡꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯂꯩꯁꯥꯕꯤꯁꯤꯡꯒ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯎꯔꯒ ꯍꯧꯖꯤꯛꯇ ꯉꯥ ꯁꯔꯨꯛ ꯄꯤꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯅꯌꯥꯗꯨꯗ ꯉꯥꯄ꯭ꯔꯨꯝꯒ ꯋꯥꯏꯈꯨꯒꯁꯦ ꯍꯤꯡꯅ ꯍꯩꯖꯤꯟꯒꯦ ꯊꯦꯝꯕꯨꯡꯅ ꯏꯃꯩ ꯀꯔꯤ ꯁꯧꯅꯣ ꯑꯌꯤꯡꯕꯤ ꯅꯠꯇꯦ ꯄꯥꯈꯠꯂꯤꯔꯕ ꯅꯠꯇ꯭ꯔꯒ ꯈꯝꯕꯜꯂꯤꯔꯣ? ꯄꯥꯈꯠꯀꯅꯨ ꯅꯪ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯂꯦꯡꯗ꯭ꯔꯕ ꯆꯤꯡꯖꯥꯎꯅꯤ ꯂꯝꯕꯤ ꯁꯦꯝꯕꯩ ꯇꯦꯝꯈꯥꯏꯈ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯗꯦꯍꯦ ꯍꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯀꯩ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯑꯌꯤꯡꯕꯤꯒꯤꯁꯦ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯅꯨꯄꯤ ꯃꯌꯥꯝꯒ ꯅꯣꯛꯂꯨꯕꯁꯤꯗ ꯑꯣꯏꯅꯖꯔꯤꯅꯤ ꯃꯥꯏꯁꯦ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯋꯥꯡꯊꯣꯏꯅ ꯑꯌꯣ ꯀꯂꯦꯖꯥ ꯀꯥꯏꯔꯤ ꯊꯦꯝꯕꯨꯡꯅ ꯀꯩꯅꯣ ꯋꯥꯡꯊꯣꯏ ꯇꯟꯖꯥ ꯆꯥꯗꯅ ꯀꯂꯦꯖꯥ ꯑꯃꯨꯛ ꯀꯥꯏꯔꯛꯏꯁꯤꯅ ꯋꯥꯡꯊꯣꯏ ꯃꯤꯠꯐꯝꯗꯤ ꯍꯣꯡꯗꯅ ꯏꯕꯥꯏ ꯑꯌꯤꯡꯕꯤꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯅꯨꯄꯤꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯀꯂꯦꯖꯥ ꯀꯥꯏꯔꯤ ꯊꯦꯝꯕꯨꯡꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯣꯛꯀꯤ ꯑꯅꯥꯕꯗꯤ ꯍꯦꯟꯖꯤꯜꯂꯕꯣ ꯐꯖꯈ꯭ꯔꯕꯤ ꯃꯌꯥꯝꯁꯤꯗ ꯉꯥꯎꯗ꯭ꯔꯒ ꯑꯃꯨꯕꯤ ꯇꯣꯔꯣꯁꯤꯗ ꯉꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯞꯇꯣꯏꯔ ꯅꯣꯛꯇꯣꯏꯔꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯏꯕꯥꯏ ꯐꯖꯕ ꯅꯨꯄꯤ ꯍꯥꯏꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯅꯤꯅꯦ ꯌꯦꯡꯉꯨ ꯀꯨꯆꯨ ꯃꯖꯔꯕꯁꯨ ꯃꯃꯤꯠꯀꯁꯤ ꯇꯔꯥꯎ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ ꯈꯣꯏꯔꯤ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯒ ꯀꯌꯥꯗ ꯆꯥꯟꯅꯔꯤꯕ 이봐이, AS 누피시 ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯀꯣꯏꯕ ꯅꯠꯇꯦ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣꯏꯅꯦ ꯋꯥꯡꯊꯣꯏ ꯑꯩꯗꯤ ꯇꯣꯔꯣꯁꯦ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯅꯦ ꯀꯨꯆꯨ ꯈꯔ ꯃꯝꯖꯕꯩ ꯋꯥꯅꯤ ꯃꯥꯒꯤ ꯀꯨꯆꯨꯁꯤꯅꯒ ꯉꯧꯔꯗꯤ ꯑꯩꯈꯣꯏ ꯑꯌꯤꯡꯕꯤꯗꯩ ꯍꯦꯟꯅꯕꯨ ꯐꯖꯅꯤꯅꯦ ꯚꯥꯏ ꯑꯁꯤ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯔꯣꯗꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯔꯤ ꯑꯗꯨꯒꯤꯕꯨ ꯍꯌꯦꯡ ꯍꯦꯛꯇ ꯑꯩ ꯇꯧꯒꯦꯁꯦ ꯑꯩꯁꯨ ꯊꯦꯝꯕꯨꯡꯅꯤ ꯀꯩꯅꯣ ꯇꯣꯔꯣ ꯊꯦꯝꯕꯗꯤ ꯄꯦꯅꯥꯃꯨꯛ ꯂꯥꯏ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯇꯣꯔꯣꯒ ꯑꯌꯤꯡꯕꯤꯒꯒꯤ ꯃꯌꯥꯏꯗ ꯐꯝꯂꯤꯕ ꯅꯨꯄꯤꯁꯦ ꯇꯣꯔꯣꯒꯤ ꯃꯃꯥꯅꯤ ꯑꯁ ꯋꯥꯗꯧꯔꯤꯗ ꯍꯌꯦꯡ ꯉꯥꯏꯗꯣꯏꯁꯦ ꯑꯩꯗꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯔꯣꯒ ꯑꯌꯤꯡꯕꯤꯒ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯋꯥꯡꯊꯣꯏꯅ 이봐이 ꯃꯣꯏꯗꯤ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯝꯇ ꯇꯥꯟꯅꯔꯨꯁꯤ ꯍꯣꯏꯅꯦ ꯇꯟꯖꯥꯁꯦ ꯍꯦꯛꯇ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯄꯣꯟꯇꯦ ꯑꯩꯁꯨ ꯑꯌꯤꯡꯕꯤ ꯊꯦꯝꯗꯣꯏꯅꯤ ꯇꯣꯔꯣꯅ ꯑꯌꯤꯡꯕꯤ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯑꯌꯤꯡꯕꯤꯅ ꯇꯣꯔꯣ ꯅꯪꯁꯤꯃ ꯈꯪꯒꯟꯈꯤꯗ꯭ꯔꯦꯍꯦ ꯇꯥ ꯊꯦꯝꯕꯨꯡꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯇꯥꯟꯅ ꯌꯦꯡꯂꯤꯕꯗꯨꯗꯤ ꯅꯈꯣꯏ ꯃꯥ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯈꯤꯇꯪ ꯆꯠꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯉꯥ ꯁꯔꯨꯛꯁꯨ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯁꯤꯗ ꯑꯗꯨꯏ ꯑꯣꯏꯔꯦ ꯃꯤꯠꯌꯦꯡꯅꯤ ꯍꯦꯛꯇ ꯄꯥꯎ ꯐꯥꯎꯅꯔꯤꯅꯦ ꯅꯈꯣꯏꯗꯤ ꯊꯦꯝꯕꯨꯡꯅ ꯑꯌꯤꯡꯕꯤ ꯈꯤꯇꯪꯗꯤ ꯇꯞꯅ ꯆꯠꯂꯨꯗꯅ ꯅꯣꯏ ꯑꯅꯤ ꯇꯥꯟꯅꯕꯗ ꯁꯨꯗꯧ ꯊꯣꯡꯗꯣꯔꯤ ꯅꯪ ꯉꯥꯗꯣ ꯑꯩ ꯀꯩꯁꯨ ꯉꯝꯂꯤꯔꯣꯏꯌꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯩꯈꯣꯏꯅꯕꯨ ꯀꯌꯥꯝ ꯌꯥꯡꯅ ꯆꯠꯅꯤꯒꯦ ꯉꯝꯅꯕ ꯇꯥꯟꯅꯔꯛꯑꯣ ꯌꯥꯔꯤꯁꯦ ꯑꯝꯇ ꯂꯦꯞꯈꯣꯕ ꯑꯎꯕ ꯃꯤꯅ ꯎꯔꯒ ꯅꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤꯕꯩ ꯇꯥꯟꯅꯕꯁꯨ ꯏꯃꯥꯜꯂꯝꯃꯅꯤ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯈꯗꯥꯡꯁꯦ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ ꯄꯦꯟꯈꯤꯅꯨꯗ ꯂꯥꯏꯕꯛ ꯐꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯗꯨꯒ ꯈꯗꯥꯡꯁꯤꯅ ꯅꯣꯝꯃꯒ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯧꯔꯤꯕꯅꯤ ꯌꯥꯔꯤꯁꯦ ꯅꯒꯨꯟ ꯈꯪꯉꯤ ꯇꯥ ꯊꯦꯝꯕꯨꯡ ꯁꯤ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯉꯥ ꯁꯔꯨꯛꯅꯤ ꯁꯤ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯂꯒꯦ ꯉꯥꯏꯈꯣꯁꯦ ꯉꯥꯒ ꯂꯥꯏꯔꯤ ꯇꯣꯔꯣꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯋꯥꯡꯊꯣꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯀꯝꯗꯧꯁꯦꯕ ꯊꯦꯝꯕꯨꯡꯅ ꯀꯣꯏꯊꯣꯛꯇꯅ ꯐꯠ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗ ꯋꯥꯡꯊꯣꯏ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ ꯇꯣꯔꯣꯗꯤ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ
ꯑꯌꯤꯡꯕꯤ ꯋꯥꯡꯊꯣꯏꯗ ꯌꯦꯡꯗꯨꯅ ꯑꯩꯅ ꯈꯜꯂꯦꯕ ꯉꯁꯥꯏ ꯃꯈꯩ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯋꯦꯅ ꯑꯗꯨꯒꯗꯤ ꯃꯔꯝ ꯂꯩꯔꯝꯃꯤ ꯑꯗꯣ ꯍꯌꯦꯡ ꯄꯥꯠ ꯃꯄꯥꯟꯗ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯊꯦꯝꯕꯨꯡꯅ ꯇꯣꯔꯣ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯩꯒꯤ ꯏꯆꯦꯟꯁꯦ ꯐꯈ꯭ꯔꯕꯖꯥꯠꯅꯤ ꯃꯆꯤꯟꯇꯕꯨ ꯈꯔ ꯀꯟꯖꯕꯩ ꯋꯥꯅꯤ ꯑꯌꯤꯡꯕꯤꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏ ꯏ ꯃꯁꯦꯟꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯖꯔꯦ ꯑꯩꯈꯣꯏ ꯆꯠꯂꯦꯀꯣ ꯇꯥ ꯊꯦꯝꯕꯨꯡ ꯊꯦꯝꯕꯨꯡꯅ ꯋꯥꯡꯊꯣꯏ ꯇꯣꯔꯣꯁꯤ ꯏꯀꯥꯏꯕ ꯈꯪꯕꯗ ꯃꯨꯔꯝꯕꯗꯒꯤ ꯁꯪꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯗꯧꯁꯤꯗꯅꯤ ꯀꯛꯅꯨꯡ ꯅꯨꯡꯁꯤꯍꯧꯔꯤꯁꯦ ꯏꯕꯥꯏ ꯊꯦꯝꯕꯨꯡꯅ ꯅꯨꯡꯁꯤꯅꯤ ꯏꯅꯦꯇꯣꯟꯗꯤ ꯍꯔꯥꯎꯕꯗ ꯄꯤ ꯇꯥꯈꯩ ꯀꯞꯄ ꯁꯣꯏꯗ꯭ꯔꯦ ꯃꯩꯇꯥꯜ ꯕꯣꯔꯥ ꯑꯃ ꯃꯃꯥ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯑꯌꯤꯡꯕꯤꯅ ꯇꯣꯔꯣ ꯇꯥ ꯊꯦꯝꯕꯨꯡ ꯍꯣꯏꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯋꯥꯡꯊꯣꯏꯁꯦ ꯃꯤꯁꯨ ꯑꯗꯨꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ ꯅꯪꯕꯨ ꯀꯩ ꯈꯜꯂꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦꯗ ꯑꯌꯤꯡꯕꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯏꯀꯥꯏꯔꯤꯔꯥ ꯍꯔꯥꯎꯔꯤꯔꯥ ꯈꯪꯗꯦ ꯏꯁꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯃꯥꯏ ꯇꯟꯖꯥ ꯍꯥꯏꯁꯦ ꯌꯧꯔꯛꯑꯗꯤ ꯍꯦꯛꯇ ꯌꯥꯗꯦꯕꯀꯣ ꯏꯇꯥ ꯈꯪꯍꯧꯗꯅ ꯐꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯑꯦꯕ ꯑꯌꯤꯡꯕꯤ ꯅꯪꯅꯁꯨ ꯈꯪꯂꯤꯗꯨꯅꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯁꯨꯝꯅ ꯍꯥꯏꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯗ꯭ꯔꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯊꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ ꯇꯣꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯈꯩꯅꯦ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯃꯤ ꯁꯨꯛ ꯐꯖꯅ ꯇꯥ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯥꯎꯔꯤꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯣꯏꯁꯦ ꯑꯌꯤꯡꯕꯤ ꯑꯩ ꯑꯝꯇ ꯃꯨꯟꯅ ꯍꯣꯔꯦꯟꯁꯦ ꯐꯖꯅ ꯈꯜꯂꯒꯦ ꯑꯗꯣ ꯃꯁꯛꯇꯤ ꯐꯖꯩꯀꯣ ꯈꯨꯜꯁꯤꯗ ꯂꯥꯛꯄ ꯀꯌꯥꯝꯕꯨ ꯀꯨꯏꯔꯒꯦ ꯑꯗꯣ ꯃꯃꯤꯡꯕꯨ ꯀꯩ ꯀꯧꯕꯅꯣ ꯈꯪꯕ꯭ꯔꯣ ꯑꯌꯤꯡꯕꯤ ꯈꯨꯜꯁꯤꯗ ꯂꯥꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯇꯣꯏꯅꯗꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯅꯪꯅ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯒꯤ ꯈꯪꯗꯕꯅꯤ ꯃꯃꯤꯡꯕꯨꯗꯤ ꯋꯥꯡꯊꯣꯏ ꯀꯧꯕꯅꯤ ꯑꯩꯁꯨ ꯋꯥꯔꯤꯗꯤ ꯑꯃꯨꯛꯇ ꯁꯥꯟꯅꯗ꯭ꯔꯤ ꯀꯨꯏꯔꯦ ꯃꯁꯛꯄꯨꯗꯤ ꯑꯩꯁꯨ ꯈꯪꯕ ꯅꯣꯡꯃꯇ ꯅꯨꯄꯥ ꯀꯅꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯕ ꯇꯣꯔꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯋꯥꯡꯊꯣꯏ ꯃꯥꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯉꯁꯤꯇ ꯅꯧꯅ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯜꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯩꯔꯤ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯥ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯁꯥꯐꯕꯅ ꯃꯥ ꯏꯆꯦꯁꯦ ꯀꯩꯒꯤꯅꯣ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯑꯂꯨꯁꯤꯗ ꯌꯦꯡꯂꯒ ꯃꯥꯅ ꯅꯣꯏꯁꯦ ꯑꯂꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯏꯃꯥ ꯊꯕꯥꯅ ꯁꯥꯐꯕ ꯏꯃꯥꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯅꯆꯦꯁꯤꯕꯨ ꯂꯥꯏꯇꯤꯟꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯦ ꯃꯥ ꯂꯥꯏꯇꯤꯟꯒꯨꯝꯕꯗꯤ ꯑꯣꯛꯅꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒꯤ ꯈꯣꯏꯔꯕ ꯐꯜꯂꯤꯕ ꯁꯝꯁꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒ ꯆꯪꯒꯗꯕ ꯅꯠꯇꯦ ꯏꯕꯣꯇꯣꯟ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯨꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯣꯏꯕꯨ ꯀꯔꯤ ꯌꯦꯡꯂꯤꯅꯣ ꯊꯕꯥꯒ ꯁꯥꯐꯕꯒ ꯈꯪꯗꯨꯅ ꯆꯣꯡꯕꯗ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯍꯦꯛ ꯇꯨꯁꯤꯜꯂꯤ ꯑꯣꯏ ꯃꯁꯤꯔꯦ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯇꯦꯛꯑꯦ ꯑꯌꯣ ꯏꯃꯥ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯇꯣꯔꯣꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯇꯣꯔꯣꯅ ꯏꯃꯥ ꯁꯥꯐꯕ ꯀꯩꯗꯧꯔꯦ ꯊꯕꯥꯅ ꯑꯩꯕꯨꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯨꯝꯅ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯇꯨꯁꯤꯟꯕꯅꯤ ꯐꯔꯦ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯐꯕꯒ ꯊꯕꯥꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯁꯥꯐꯕ ꯁꯥꯎꯅ ꯀꯩꯅꯣ ꯄꯥꯕ ꯃꯤꯕꯨ ꯑꯗꯨꯃꯥꯏꯅ ꯈꯪꯍꯟꯕ ꯀꯅꯥ ꯍꯧꯅꯒꯦ ꯁꯤꯔꯝꯂꯣꯏꯗ꯭ꯔꯣ ꯏꯕꯣꯇꯣꯟꯅ ꯍꯩ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯨ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯍꯨꯔꯥꯜꯂ ꯌꯦꯡꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯀꯩ ꯌꯦꯡꯂꯤꯅꯣ ꯍꯪꯕꯅꯤ ꯅꯣꯏꯅ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯖꯕꯩ ꯈꯪꯖꯕꯅꯤ ꯀꯩꯅꯣ ꯁꯥꯐꯕꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦꯕ ꯄꯥꯕ ꯅꯪꯁꯨ ꯏꯆꯦꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛ ꯊꯣꯡꯕꯗꯨꯗ ꯏꯃꯥꯒ ꯑꯩꯒ ꯀꯩꯗꯧꯔꯕꯅꯣꯅ ꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯅꯤ ꯃꯣꯏꯕꯥ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨꯅꯦ ꯑꯃꯥꯏꯕꯔ ꯑꯃꯥꯏꯕꯤꯔ ꯑꯃ ꯀꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯅꯆꯥꯅꯨꯄꯤꯁꯦ ꯀꯩꯅꯣꯃ ꯇꯧꯔꯦ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇꯒ ꯃꯨꯟꯅ ꯌꯦꯡꯈꯤꯒꯦ ꯅꯃꯥꯅ ꯆꯪꯂꯛꯀꯅꯨꯀꯣ ꯑꯃꯨꯛ ꯇꯨꯁꯤꯟꯃꯤꯟꯅꯅꯦꯕ ꯏꯕꯣꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯃꯔꯨꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯤꯒꯤ ꯁꯤꯅꯣꯛꯄ ꯈꯛ ꯅꯠꯇꯦꯅꯦ ꯃꯃꯥꯏꯁꯤ ꯑꯃꯨꯛꯁꯨ ꯏꯀꯥꯏꯕꯗꯧꯅ ꯈꯨꯝꯃꯤꯅꯦꯍꯦ ꯊꯕꯥ ꯄꯥꯈꯠꯅ ꯃꯣꯏꯕꯥ ꯉꯜꯂꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯑꯃꯥꯏꯕꯤ ꯑꯃꯇ ꯀꯧꯕꯤꯔꯨꯅꯕ ꯇꯧꯕꯤꯌꯨ ꯃꯃꯥ ꯅꯆꯥꯅꯨꯄꯤꯒꯤꯁꯦ ꯂꯥꯏ ꯑꯣꯛꯅꯕ ꯅꯠꯇꯦꯅꯦꯍꯦ ꯃꯤꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯅ ꯍꯥꯟꯅꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤ
𝗪𝗵𝗪 ꯅꯆꯥꯅꯨꯄꯤꯁꯦ ꯍꯣꯏꯅꯦ ꯃꯩꯄꯥꯕ ꯏꯆꯥ ꯇꯣꯔꯣꯁꯦ ꯅꯨꯄꯤꯅꯤꯀꯣ ꯑꯩꯗꯤ ꯅꯣꯡꯃꯇ ꯅꯨꯄꯥꯅꯤ ꯏꯆꯥꯒꯤꯗꯣꯡꯗ ꯏꯟꯅꯗꯕꯁꯤꯗ ꯏꯆꯥꯁꯦ ꯅꯨꯄꯤꯅꯤꯒ ꯀꯥꯎꯔꯨꯔꯦꯗꯅ ꯁꯥꯐꯕꯅ ꯌꯥꯏꯍꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯤꯗꯤ ꯇꯟꯖꯥꯗꯨꯗ ꯇꯣꯔꯣꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯛꯂꯝꯃꯤ ꯑꯍꯨꯝꯗꯨꯁꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ ꯁꯥꯐꯕꯅ ꯍꯦꯟꯖꯥꯡꯁꯤꯗꯤ ꯊꯨꯝ ꯊꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯉꯥꯛꯇꯁꯤꯗꯤ ꯊꯕꯥꯅ ꯍꯣꯏꯅꯦ ꯁꯥꯐꯕ ꯍꯦꯟꯖꯥꯡꯅ ꯅꯠꯇꯦ ꯆꯥꯛꯁꯤꯁꯨ ꯆꯦꯡ ꯉꯥꯛꯇ ꯏꯕꯣꯇꯣꯟꯅ ꯏꯄꯥꯒꯤ ꯇꯣꯔꯣ ꯏꯆꯥꯒꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯄꯁꯤꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯆꯥꯛꯀ ꯍꯦꯟꯖꯥꯡꯒ ꯍꯦꯛ ꯆꯥꯔꯤ ꯃꯇꯨꯡꯗꯗꯤ ꯕꯁꯟꯇ ꯂꯥꯛꯂꯕꯁꯨ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯥꯛꯍꯟꯒꯅꯨꯀꯣ ꯁꯥꯐꯕꯅ ꯕꯥꯕꯥ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯈꯨꯔꯥ ꯕꯁꯟꯇ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨꯗ ꯏꯄꯥꯒꯤ ꯁꯥꯐꯕ ꯑꯉꯥꯡꯒꯤ ꯊꯧꯔꯝ ꯅꯠꯇꯦꯀꯣ ꯇꯣꯔꯣ ꯃꯇꯣꯝꯗ ꯁꯣꯟꯖꯩ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯠꯄꯥꯟꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯋꯥꯡꯊꯣꯏ ꯅꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯧꯗꯨ ꯁꯥꯟꯅꯔꯣ ꯑꯌꯤꯡꯕꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯤ ꯑꯝꯇ ꯇꯣꯡꯍꯧꯔꯛꯈꯤꯒꯦ ꯀꯨꯏꯔꯕꯅꯤ ꯄꯨꯟꯅ ꯍꯤ ꯑꯝꯇ ꯇꯣꯡꯃꯤꯟꯅꯒꯦ ꯈꯜꯂꯤꯁꯤ ꯉꯁꯤꯗꯤ ꯑꯝꯇ ꯇꯣꯡꯃꯤꯟꯅꯒꯦ ꯍꯣꯏ ꯚꯥꯏ ꯊꯦꯝꯕꯨꯡꯒ ꯑꯌꯤꯡꯕꯤꯒꯁꯨ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯍꯤ ꯍꯣꯟꯕ ꯍꯧꯈ꯭ꯔꯦ ꯇꯣꯔꯣꯒ ꯋꯥꯡꯊꯣꯏꯒ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯅꯩ ꯑꯆꯤꯛꯄ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯋꯥꯡꯊꯣꯏꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯆꯜꯒꯤ ꯃꯤꯡꯁꯦ ꯇꯣꯔꯣ ꯅꯠꯇꯕ ꯑꯇꯩ ꯀꯧꯗꯕ꯭ꯔꯣ ꯇꯣꯔꯣ ꯏꯀꯥꯏꯅ ꯀꯧꯗꯤꯌꯦ ꯏꯕꯣꯡ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯣꯛꯄꯗ ꯁꯝꯁꯦ ꯈꯣꯏꯔꯒ ꯄꯣꯛꯂꯛꯏꯅ ꯇꯣꯔꯣ ꯀꯧꯈꯤꯕꯗꯒꯤ ꯃꯌꯥꯝꯅ ꯇꯣꯔꯣ ꯇꯣꯔꯣꯅ ꯑꯗꯨꯝ ꯀꯧꯅꯈ꯭ꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯏꯃꯥꯅ ꯑꯩꯕꯨ ꯇꯣꯔꯣꯅ ꯀꯧꯗꯤ ꯀꯧꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯕꯣꯡ ꯈꯪꯗꯦ ꯌꯥꯝ ꯄꯥꯝꯃꯨꯕ ꯏꯕꯣꯡ ꯋꯥꯡꯊꯣꯏ ꯏꯕꯨꯡꯗꯤ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯁꯨꯛ ꯊꯤꯕꯤ ꯑꯩꯕꯨ ꯏꯕꯨꯡꯅ ꯃꯇꯧ ꯀꯔꯝꯅ ꯈꯣꯏꯗꯥꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯁꯛꯊꯤ ꯈꯟꯗꯨꯅ ꯂꯛꯅꯕꯤꯔꯤꯕ꯭ꯔꯥ ꯏꯆꯟ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯑꯍꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥ ꯅꯪꯕꯨ ꯎꯕꯗ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯪꯒꯨꯝꯅ ꯃꯒꯨꯟ ꯂꯩꯕꯤꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯅꯪꯕꯨ ꯊꯤ ꯍꯥꯏꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ ꯀꯨꯆꯨ ꯈꯔ ꯂꯩꯁꯤꯟꯕꯩ ꯋꯥꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯨꯔꯞ ꯇꯧꯕꯤ ꯀꯨꯆꯨ ꯑꯁꯤꯅꯁꯨ ꯑꯩꯕꯨ ꯉꯥꯎꯍꯟꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯥꯖꯒ ꯂꯥꯏꯖꯒꯁꯨ ꯂꯥꯛꯂꯝꯃꯤ ꯊꯥꯖꯅ ꯂꯥꯏꯖꯥ ꯑꯁꯤꯕꯨ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯅꯠꯇ꯭ꯔꯅꯦ ꯀꯩꯅꯣ ꯃꯥꯅ ꯇꯣꯔꯣꯒ ꯐꯝꯃꯤꯟꯅꯔꯤꯁꯦ ꯂꯥꯏꯖꯅ ꯈꯪꯗꯦ ꯑꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯁꯦ ꯍꯣꯏ ꯇꯣꯔꯣꯁꯦ ꯏꯀꯥꯏꯕꯄꯤꯁꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯒ ꯏꯔꯥꯡ ꯇꯧꯁꯤꯟꯗꯅ ꯃꯅꯥꯛ ꯅꯛꯅꯒ ꯐꯝꯖꯤꯟꯗꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯄꯥꯠꯄꯥꯟ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯝꯃꯤꯅꯣ ꯑꯣꯏ ꯊꯥꯖ ꯂꯥꯏꯖꯥ ꯅꯈꯣꯏꯅꯤꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯑꯩꯁꯨ ꯁꯤꯗ ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤ ꯂꯥꯏꯖꯅ ꯑꯣ ꯏꯕꯨꯡ ꯋꯥꯡꯊꯣꯏꯅ ꯎꯅꯕ ꯂꯥꯛꯑꯝꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯊꯥꯖꯅ ꯍꯩꯃꯥ ꯇꯣꯔꯣ ꯅꯪꯁꯨ ꯂꯥꯛꯑꯝꯃꯤꯔꯣ ꯀꯨꯆꯨ ꯈꯔ ꯃꯝꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯎꯔꯨꯗ꯭ꯔꯦ ꯂꯥꯏꯖꯅ ꯍꯣꯏꯅꯦ ꯑꯩꯗꯤ ꯃꯤꯅ ꯐꯤꯖꯣꯜ ꯁꯨꯕꯒꯤ ꯐꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯅꯪꯒꯤ ꯁꯝꯗꯣ ꯄꯨꯟꯁꯤꯒꯤ ꯇꯤꯡꯉꯔꯣꯏꯒ ꯍꯥꯏꯕ꯭ꯔꯣ ꯀꯨꯆꯨꯗꯨꯗꯤ ꯐꯔꯦ ꯑꯃꯨꯕ ꯃꯤꯁꯨ ꯌꯥꯝ ꯂꯩꯅꯤ ꯑꯗꯨꯒ ꯅꯪꯒꯨꯝꯅ ꯁꯝ ꯈꯣꯏꯗꯨꯅ ꯐꯟꯕ ꯃꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯊꯥꯖꯅ ꯂꯥꯏꯖꯥ ꯇꯣꯔꯣꯁꯦ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯀꯨꯆꯨ ꯈꯔ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨ ꯁꯦꯝꯕꯤꯔꯁꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯇꯥꯅꯤꯡꯗꯦꯍꯦ ꯊꯥꯖ ꯑꯃꯨꯕ ꯃꯁꯦꯟ ꯂꯧꯅꯔꯒ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯃꯆꯥꯗꯣ ꯚꯨꯠ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯀꯔꯤꯅꯣ ꯊꯥꯖ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯂꯥꯏꯖꯥ ꯆꯨꯝꯃꯤꯅꯦ ꯊꯥꯖ ꯑꯃꯗꯤ ꯂꯥꯏꯖꯅ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯔꯦꯝꯅꯕ ꯑꯁꯤꯗ ꯇꯣꯔꯣ ꯇꯁꯦꯡꯅ ꯏꯀꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯥꯡꯂꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯇꯣꯔꯣ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯥ ꯃꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯨꯕꯗꯤ ꯉꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯔ ꯏꯁꯧ ꯂꯥꯡꯖꯕ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯅꯣꯛꯅꯕꯤꯕ ꯑꯁꯤꯅ ꯑꯌꯤꯡꯕꯤ ꯅꯠꯇꯅ ꯑꯇꯣꯞꯄꯒꯁꯨ ꯇꯤꯟꯅꯗꯕꯅꯤ ꯇꯣꯔꯣ ꯑꯁꯤ ꯇꯣꯔꯣ ꯇꯞꯅ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯑꯩ ꯆꯠꯂꯝꯃꯒꯦ ꯇꯣꯔꯣꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯂꯤꯕ ꯑꯗꯨ ꯋꯥꯡꯊꯣꯏ ꯃꯥꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯇꯝꯁꯨ ꯌꯥꯝ ꯉꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ ꯏꯕꯥꯏꯒ ꯑꯌꯤꯡꯕꯤꯒꯁꯨ ꯂꯥꯛꯂꯅꯤ ꯊꯥꯖꯅ ꯏꯕꯨꯡ ꯋꯥꯡꯊꯣꯏ
Toro-se ꯆꯠꯀꯦꯁꯨ ꯆꯠꯍꯟꯈ꯭ꯔꯣ 𝗪𝗵𝗫ꯍꯣꯏꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ Toro ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯤ ꯅꯣꯏ ꯑꯣꯏꯅ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯗꯤ ꯍꯟꯒꯦꯁꯨ ꯍꯜꯂꯝꯃꯨ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯁꯨ ꯑꯆꯤꯟꯕ ꯂꯩꯍꯧꯗꯦꯗ ꯑꯗꯨꯗꯤ Toro ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯔꯒ ꯍꯟꯈꯤꯕ ꯇꯥꯕꯅꯤ ꯅꯣꯏꯅꯤ ꯊꯥꯖꯉꯛꯅ ꯏꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯨ Toro-se ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯖꯅ ꯀꯩꯅꯣ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯕꯨꯡꯅ ꯀꯔꯝꯅ ꯅꯨꯡꯁꯤꯔꯤꯅꯣ ꯀꯩꯅꯣ ꯏꯆꯜ ꯑꯅꯤꯗꯤ ꯆꯍꯤ ꯅꯧꯅ ꯃꯤꯠ ꯌꯥꯗ꯭ꯔꯗꯅ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯑꯩꯒꯤ Toroꯕꯨ ꯃꯁꯛ ꯊꯤꯅ ꯎꯔꯤꯁꯦ ꯂꯥꯏꯖꯅ ꯏꯕꯨꯡ ꯋꯥꯡꯊꯣꯏ ꯑꯩꯈꯣꯏ ꯃꯤꯠ ꯀꯩꯁꯨ ꯇꯧꯗꯦꯀꯣ ꯏꯕꯨꯡ ꯋꯥꯡꯊꯣꯏꯅꯤ ꯃꯤꯠ ꯁꯣꯛꯂꯤꯕꯁꯤ ꯑꯁꯨꯛ ꯊꯤꯕ ꯀꯨꯆꯨ ꯃꯩꯇꯥꯜ ꯃꯥꯟꯕꯤ ꯑꯁꯤꯕꯨ ꯐꯖꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯒꯤ Toroꯕꯨ ꯃꯨꯏ ꯍꯥꯏꯕꯗꯤ ꯑꯩ ꯁꯥꯎꯗꯦ ꯑꯗꯨꯒ ꯃꯁꯛ ꯊꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯀꯔꯥꯏꯗ ꯊꯤꯔꯤꯅꯣ ꯃꯤ ꯑꯃꯒꯤ ꯐꯖꯕ ꯍꯥꯏꯕꯁꯦ ꯀꯨꯆꯨ ꯉꯧꯕ ꯑꯗꯨꯈꯛ ꯅꯠꯇꯦꯅꯦ ꯃꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ ꯀꯨꯆꯨ ꯉꯧꯕ ꯅꯈꯣꯏ ꯑꯅꯤꯗꯒꯤ Toroꯅ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯐꯖꯩ ꯅꯈꯣꯏꯗꯤ ꯀꯨꯆꯨ ꯉꯧꯔꯕꯁꯨ ꯅꯃꯤꯠꯈꯣꯏ ꯅꯥꯇꯣꯟꯒ ꯅꯈꯥꯡ ꯑꯗꯨꯅ ꯏꯇꯦꯛ ꯇꯦꯛꯂꯗꯅ ꯆꯤꯟꯁꯨ ꯆꯥꯎꯔꯤꯔꯥ ꯅꯌꯥ ꯆꯧꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯁꯤꯗꯕꯨ ꯐꯖꯩ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎ ꯅꯥꯇꯣꯟ ꯇꯨꯝꯇꯛ ꯇꯥꯕ ꯇꯕꯥꯔꯕꯤ ꯆꯤꯟꯕꯥꯜꯁꯤꯗꯕꯨ ꯀꯨꯆꯨ ꯈꯔ ꯃꯨꯕꯒꯤ ꯑꯩꯒꯤ Toro ꯊꯤ ꯍꯥꯏꯔꯗꯤ ꯋꯥ ꯂꯣꯏꯔꯦ ꯑꯗꯨꯒ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯐꯂꯞ ꯇꯧꯔꯤꯕ ꯁꯝꯂꯥꯡ ꯅꯣꯏꯅ ꯈꯣꯏꯒꯤ ꯐꯪꯄꯣꯟꯇꯦ ꯅꯠꯇ꯭ꯔꯣ ꯇꯞꯅ ꯏꯪꯅ ꯋꯥꯡꯊꯣꯏꯅ ꯁꯨꯛꯁꯥꯎ ꯁꯥꯎꯗꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯄꯣꯡꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯏꯀꯥꯏꯔꯤ ꯋꯥꯡꯊꯣꯏ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯑꯣꯏꯕꯅ Toroꯕꯨ luhongdunasꯨ ꯂꯧꯔꯝꯃꯤ ꯊꯥꯔꯤꯛꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯊꯥꯔꯤꯛ ꯑꯩꯗꯤ ꯏꯃꯧ ꯃꯩꯇꯥꯜ ꯕꯣꯔꯥ ꯑꯃꯁꯨ ꯐꯪꯖꯔꯦ ꯀꯩꯅꯣ ꯇꯣꯃꯥꯜꯅ ꯍꯩꯃꯃꯥ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯕꯣ ꯅꯃꯧ ꯑꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯃꯈꯣꯏꯕ ꯏꯀꯥꯏꯕꯒ ꯈꯪꯉꯝꯗꯧ ꯃꯥꯏ ꯅꯠꯇꯤꯌꯦ ꯑꯗꯨꯅꯕꯨ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯆꯠꯇꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯤꯕ ꯏꯃꯧ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯅꯆꯥꯅꯨꯄꯥ ꯐꯥꯏ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤꯀꯣ ꯃꯃꯥ ꯃꯈꯣꯏ ꯃꯄꯥ ꯅꯠꯇꯦ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯣ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯤꯁꯤꯕꯨ ꯐꯖꯈ꯭ꯔꯕ ꯏꯆꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅꯦꯗꯣ ꯍꯥꯏꯅ ꯂꯧꯔꯤꯕꯁꯤ ꯌꯦꯡꯉꯨ ꯃꯇꯝ ꯑꯃꯗꯗꯤ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯗꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯁꯤꯡꯅ ꯊꯥꯔꯤꯛ ꯑꯩꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯅꯔꯤꯕ ꯍꯧꯖꯤꯛꯇꯤꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ ꯎ ꯉꯝꯗ꯭ꯔꯦ ꯍꯩ ꯊꯥꯔꯤꯛ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯤꯕꯨ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯁꯝ ꯑꯈꯣꯏꯕꯗꯨꯗ ꯈꯣꯏ ꯃꯍꯨꯝ ꯁꯥꯍꯜꯂꯒ ꯈꯣꯏꯍꯤ ꯂꯣꯛꯁꯦꯕꯨ ꯍꯥꯏꯕꯅꯤ ꯑꯣ ꯑꯩ ꯏꯅꯥꯁꯦ ꯏ ꯇꯥꯔꯕꯅꯦ ꯇꯣꯃꯥꯜꯅ ꯍꯩ ꯃꯃꯥ ꯅꯪ ꯍꯅꯨꯊꯪꯁꯤꯗ ꯑꯩꯒꯤ ꯆꯩꯁꯨꯁꯤꯅꯅꯦ ꯑꯅꯤꯔꯛꯇ ꯆꯤꯡꯂꯕꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯒ꯭ꯌꯥꯟꯗꯣ ꯂꯥꯛꯀꯅꯤꯕ ꯍꯥ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯁꯨ ꯅꯃꯧ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯁꯦ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦꯗꯍꯦ ꯑꯍꯥ ꯑꯍꯥ ꯑꯍꯥꯌꯣ ꯅꯨꯡꯁꯤꯗꯨꯅ ꯆꯪꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯂꯣꯏꯕ ꯃꯁꯝ ꯑꯁꯤꯒ ꯀꯨꯆꯨ ꯑꯁꯤꯒꯗ ꯀꯤꯗꯨꯅ ꯆꯪꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯕ ꯃꯃꯥ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤ ꯁꯛꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦꯅꯦ ꯃꯤꯗꯨꯒꯤ ꯂꯤꯆꯠ ꯁꯥꯖꯅ ꯂꯦꯞꯀꯗꯕꯅꯤꯀꯣ ꯌꯦꯡꯉꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯧꯒꯨꯝꯅ ꯊꯧꯒꯂꯣꯟ ꯈꯪꯕ ꯏꯪ ꯇꯞꯄꯤ ꯑꯃꯇꯕꯨ ꯄꯨꯊꯣꯔꯛꯎꯅꯦ ꯑꯩ ꯈꯨꯗꯛꯇ ꯂꯨꯈꯥ ꯊꯥꯕꯤꯒꯦ ꯀꯩ ꯀꯥꯟꯗꯕꯗ ꯃꯁꯛ ꯐꯖꯔꯒ ꯌꯨꯝ ꯀꯣꯏꯕ ꯍꯩꯇꯕꯤ ꯃꯅꯦꯝꯃꯛꯄꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯑꯃ ꯐꯪꯂꯒ ꯍꯌꯦꯡ ꯁꯣꯟꯖꯤꯜꯂꯛꯂꯕ ꯀꯥꯟꯗ ꯊꯤꯔꯛꯇ ꯑꯣꯟꯗꯨꯅ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯏꯃꯧ ꯑꯊꯤꯕꯤ ꯑꯁꯤꯅ ꯇꯧꯕ ꯁꯦꯕꯥꯗ ꯋꯥꯈꯜ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯁꯤꯖꯈꯤꯒꯦ ꯊꯥꯔꯤꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯁꯨ ꯌꯥꯎꯔꯤꯅꯤ ꯏꯆꯦ ꯊꯥꯕꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯃꯁꯛꯀ ꯐꯖꯕꯤꯗꯣ ꯏꯆꯦ ꯊꯥꯕꯜꯗ ꯊꯤꯅ ꯊꯤꯅ ꯑꯣꯠꯂꯦꯕ ꯃꯤꯅ ꯍꯥꯏꯕ ꯈꯛ ꯅꯠꯇꯦ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯅꯣꯡꯃ ꯏꯆꯦ ꯊꯥꯕꯜꯒꯤ ꯃꯁꯝ ꯑꯗꯣ ꯍꯦꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯥꯛ ꯄꯨꯈꯝ ꯑꯗꯣ ꯀꯣꯛꯊꯛꯇꯒꯤ ꯍꯦꯛꯇ ꯍꯩꯖꯤꯟꯈꯤ ꯍꯣꯏꯗ ꯁꯛꯊꯤꯕꯤ ꯏꯃꯧꯁꯤꯅꯕꯨ ꯐꯔ ꯃꯥꯜꯂꯦꯗ ꯑꯗꯨꯝꯅꯒ ꯑꯣꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯣꯃꯥꯜꯅ ꯇꯧꯖꯁꯥꯔꯤꯁꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ Toro ꯃꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯤꯕꯅꯤ Toro ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯂꯕ ꯋꯥꯡꯊꯣꯏꯅ Toro ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏ Toro ꯁꯤ ꯋꯥꯒꯅꯨ ꯁꯣꯟꯊꯒꯅꯨ ꯊꯧꯅꯥ ꯁꯣꯛꯍꯟꯒꯅꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯗ ꯅꯅꯥꯛꯇ ꯑꯩꯅ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯅꯪꯕꯨ ꯊꯧꯅꯥ ꯍꯥꯞꯀꯅꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤꯗꯤ ꯑꯩꯒꯤ Toroꯅꯤ ꯋꯥꯡꯊꯣꯏ ꯃꯥꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯇꯨꯅ ꯂꯩꯕꯅ Toro ꯃꯥꯒꯤ ꯊꯧꯅꯥꯅꯤ ꯃꯅꯦꯝꯁꯨ ꯃꯒꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯩꯕꯗꯒꯤ Toroꯕꯨ ꯆꯩ ꯊꯥꯡꯕ ꯇꯧꯈꯤꯗ꯭ꯔꯦ ꯊꯥꯔꯤꯛꯁꯨ ꯊꯣꯏꯅ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ
ꯉꯥꯏꯍꯥꯛ ꯃꯆꯤꯟꯅ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ꯫ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯅꯣꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯝꯅꯁꯨ ꯃꯝꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯌꯨꯛꯁꯤꯗ꯫ ꯍꯩꯃꯥ ꯀꯩꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯍꯦꯛ ꯈꯪꯉꯨꯔꯦ꯫ ꯇꯣꯔꯣꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯍꯧꯔꯛꯄ ꯑꯁꯤꯗ ꯅꯣꯡꯅ ꯃꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯏꯃꯧꯗ ꯎꯔꯦꯡ ꯃꯆꯨ ꯁꯦꯠꯇꯨꯅ ꯇꯨꯜꯂꯁꯤꯕꯣꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯏꯃꯥꯗꯤ ꯍꯦꯛ ꯈꯪꯉꯨꯔꯦ ꯑꯗꯨꯅꯅꯤ ꯑꯇꯩ ꯅꯠꯇꯦꯗ꯫ ꯇꯣꯔꯣ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯥꯔꯤꯛꯅ ꯍꯩꯃꯧ ꯑꯗꯨꯒꯤ ꯎꯔꯦꯡ ꯃꯆꯨꯗꯣ ꯏꯃꯧ ꯁꯦꯠꯀꯅꯨ ꯏꯃꯧꯗꯤ ꯎꯗ꯭ꯔꯗꯨꯅ ꯐꯤꯒ ꯐꯅꯦꯛꯀꯁꯦ ꯉꯥꯛꯇ ꯎꯔꯦ꯫ ꯋꯥꯡꯊꯣꯏ ꯅꯣꯛꯇꯨꯅ ꯍꯣꯏ ꯃꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯅꯣꯡ ꯃꯪꯕ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯊꯤꯕ ꯈꯪꯗ꯭ꯔꯕꯗꯤ ꯑꯗꯨꯅ ꯃꯤꯠ ꯊꯛꯄ ꯃꯆꯨꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯁꯦꯠꯍꯜꯂꯤꯕꯅꯤ꯫ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯩꯒꯨꯝꯕ ꯎꯗ꯭ꯔꯕꯗꯤ ꯋꯥꯏ ꯁꯤꯠꯅꯗꯨꯅ ꯇꯨꯁꯤꯟꯕꯗ ꯈꯣꯡ ꯈꯨꯠ ꯇꯦꯛꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯍꯩꯃꯧ ꯅꯣꯡꯁꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯕ ꯃꯈꯩ ꯃꯪꯉꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯗ ꯑꯣꯏꯅꯅꯦ ꯁꯦꯠꯀꯦꯒ ꯁꯦꯠꯂꯨ ꯏꯃꯧ ꯎꯅꯕ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯣꯡꯁꯨ ꯃꯪꯉꯤ ꯑꯌꯨꯛ ꯑꯣꯏꯔꯕꯁꯨ ꯏꯃꯧꯁꯦ ꯃꯩ ꯊꯥꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯧꯁꯦ ꯁꯨꯡꯎ ꯍꯦꯛ ꯎꯔꯔꯣꯏ꯫ ꯇꯣꯃꯥꯅ ꯍꯩ ꯃꯃꯥ ꯌꯦꯡꯅꯤꯡꯗꯦ ꯌꯥꯍꯧꯔꯛꯄꯒꯤ ꯅꯁꯝꯃꯐꯥꯕꯗꯨꯒ ꯅꯃꯧ ꯑꯁꯤꯗꯒꯤ ꯅꯪꯅꯕꯨ ꯍꯦꯟꯅ ꯀꯤꯔꯛꯏ ꯑꯃꯨꯛꯇ ꯅꯁꯥꯒꯗꯧ ꯁꯦꯡꯗꯣꯛꯂꯨꯁꯣ ꯍꯥꯟꯅ꯫ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯒꯤ ꯋꯥꯍꯩꯗ ꯊꯥꯔꯤꯛ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯊꯥꯔꯤꯛꯅ ꯍꯣꯏ ꯃꯥ ꯑꯩꯒꯤ ꯁꯝ ꯑꯁꯤꯗꯤ ꯏꯇꯣꯝꯇ ꯍꯦꯛ ꯈꯪꯖꯩꯗ ꯏꯃꯧꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯥꯈ꯭ꯔꯦꯅꯦ ꯀꯤꯕꯨ ꯀꯤ ꯏꯇꯣꯝꯇ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯔꯣ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯎꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯀꯟꯅ ꯁꯦꯕꯥ ꯂꯥꯡꯂꯤ꯫ ꯊꯥꯔꯤꯛꯅ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯁꯨꯗꯣ ꯏꯃꯧꯒꯨꯝꯅꯗꯤ ꯃꯨꯍꯟꯕꯤꯒꯅꯨꯀꯣ ꯑꯍꯥꯟꯕ ꯎꯖꯒꯗꯕꯅꯤ ꯏꯁꯣꯔ ꯅꯪꯅ ꯃꯨꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯅꯤꯁꯨꯕ ꯏꯁꯨꯗ ꯑꯣꯏꯅ ꯃꯨꯍꯟꯕꯤꯌꯨꯀꯣ꯫ ꯇꯣꯃꯥꯅ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯕꯨ ꯑꯁꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯗꯨꯝꯅ ꯏꯁꯣꯔꯗ ꯅꯤꯕ ꯍꯧꯅꯕ꯭ꯔꯣ? ꯏꯃꯧ ꯑꯁꯦ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯅ ꯅꯤꯖꯒꯗꯕꯅꯤ꯫ ꯍꯣ ꯑꯩꯗꯤꯅꯦ ꯊꯤꯔꯗꯤ ꯏꯁꯨꯅꯦ ꯍꯥꯏꯅꯤꯡꯗꯤꯌꯦ ꯑꯗꯨꯅꯅꯤ ꯃꯈꯣꯏ ꯃꯄꯥ ꯏꯃꯧꯒꯤꯗꯤ ꯃꯈꯣꯏ ꯃꯄꯥꯒ ꯏꯆꯥ ꯅꯨꯄꯥꯒꯅ ꯕꯣꯔꯗꯨ ꯅꯤꯕꯤꯔꯣ ꯑꯩꯗꯤ ꯏꯁꯨꯒꯤ ꯑꯣꯏꯅ ꯅꯤꯖꯒꯦ ꯌꯦꯠꯄꯤꯔꯛꯀꯅꯨ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯩ ꯊꯥꯔꯤꯛ ꯅꯁꯨ ꯃꯁꯛ ꯐꯖꯔꯕꯤ ꯑꯃ ꯐꯪꯖꯔꯦꯅꯦꯍꯦ꯫ ꯃꯈꯣꯏꯁꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯀꯨꯆꯨ ꯉꯧꯔꯝꯕ ꯑꯗꯨꯗ ꯊꯥꯔꯤꯛ ꯃꯥꯗꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ꯫ ꯑꯁꯨꯝꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯇꯣꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯤ꯫ ꯃꯃꯥꯒꯤ ꯁꯛꯇꯝꯗ ꯀꯨꯆꯨꯅ ꯃꯄꯥꯒꯤ ꯀꯨꯆꯨꯅꯤ ꯉꯧꯔꯛ ꯉꯧꯔꯕꯤ ꯃꯉꯣꯟꯗ ꯁꯝꯂꯥꯡ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯊꯕꯛ ꯀꯥꯎꯊꯣꯛꯇꯨꯅ ꯊꯑꯣꯏꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯌꯦꯡꯕ ꯂꯥꯛꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯥꯔꯤꯛꯅ ꯍꯩ ꯃꯄꯨꯋꯥ ꯏꯁꯨꯁꯦ ꯐꯖꯗ꯭ꯔꯣ? ꯇꯣꯃꯥꯅ ꯐꯖꯩꯕꯨ ꯏꯁꯨꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯊꯥꯔꯤꯛꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯃꯧ ꯐꯖꯩ ꯍꯥꯏꯕꯁꯦ ꯏꯁꯨ ꯑꯁꯤ ꯎꯔꯒ ꯍꯦꯛ ꯚꯥꯞ ꯇꯥꯏ꯫ ꯏꯁꯨꯒꯤ ꯈꯣꯏꯔꯤ ꯈꯣꯏꯔꯤꯕ ꯁꯝꯂꯥꯡ ꯑꯁꯤꯗꯅꯤ ꯃꯤꯌꯥꯝꯅ ꯉꯥꯎꯅꯔꯤꯕꯁꯦ꯫ ꯇꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯃꯧ ꯂꯧꯗꯅ ꯏꯁꯨꯁꯦ ꯀꯌꯥꯗꯤ ꯐꯖꯔꯦꯁꯦ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦꯗꯅ꯫ ꯃꯤꯌꯥꯝꯅ ꯃꯁꯝ ꯈꯣꯏ ꯀꯨꯆꯨ ꯃꯨꯏ ꯍꯥꯏꯅꯔꯝꯕ ꯇꯣꯔꯣ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯃꯃꯥ ꯂꯧꯕꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯐꯖꯔꯤꯕꯅꯤ ꯍꯥꯏꯅ ꯁꯣꯟꯅꯈꯤꯔꯝꯃꯤ꯫